ꯄꯤꯊꯣꯛꯄꯂꯦ ꯍꯥ ꯃꯤꯉꯣꯟꯗ ꯒꯥꯔꯤ ꯈꯔ ꯄꯤꯊꯣꯛꯇꯅ ꯃꯤꯉꯣꯟꯗ ꯒꯥꯔꯤ ꯄꯤꯊꯣꯛꯇꯅ ꯅꯪ ꯃꯉꯥꯏ ꯐꯥꯎꯔꯁꯦ ꯅꯪ ꯃꯉꯥꯏꯔꯦ ꯐꯥꯎꯔꯁꯦ ꯂꯥꯛꯑꯒꯦ ꯀꯩ ꯃꯑꯣꯡ ꯇꯉꯥꯏ ꯐꯗꯅ ꯄꯤꯕ ꯑꯣꯏꯔꯝꯃꯤ ꯇꯉꯥꯏ ꯐꯗꯅ ꯍꯩ ꯅꯪ ꯅꯨꯄꯥꯗꯣ ꯀꯔꯝ ꯃꯑꯣꯡ ꯂꯣꯏꯅꯤ ꯍꯩ ꯅꯨꯄꯥ ꯊꯨꯡꯕꯗꯅꯦ ꯍꯥꯏꯌꯣ ꯍꯥꯏꯌꯣꯅꯦ ꯀꯔꯝ ꯂꯣꯏꯗꯣꯏꯅꯣ ꯀꯝꯃꯨꯗꯅ ꯌꯦꯡꯕꯗ ꯌꯥꯏꯃ ꯌꯥꯏꯃ ꯏꯁꯨꯁꯦ ꯄꯥꯈꯠꯇ ꯂꯣꯏꯔꯦ 이수지가 ꯅꯪꯅ ꯄꯨꯂꯤꯁꯇ ꯋꯥꯍꯪꯗꯨ ꯀꯩꯅꯣ 너무 좋아하는 ꯀꯩ ꯇꯧꯔꯒꯦꯕ 그래도게봐 ꯃꯁꯤ ꯂꯣꯏꯅꯕ ꯌꯥꯗꯕ ꯃꯤꯒ ꯂꯣꯏꯅꯕ ꯂꯣꯏꯅꯕ ꯌꯥꯗꯕ ꯂꯣꯏꯅꯕ ꯀꯩꯅꯣ ꯂꯣꯏꯅꯕ ꯌꯥꯗꯕ ꯃꯤ ꯍꯥꯏꯕꯣ 이리는 뭐야 너 ꯍꯩ ꯅꯪ ꯅꯨꯄꯥꯗꯣ ꯀꯔꯝ ꯃꯈꯥ ꯇꯥꯅ ꯄꯨꯟꯕ ꯌꯥꯔꯣꯏꯀꯣ ꯅꯪ ꯅꯨꯄꯥꯗꯣ ꯃꯈꯥ ꯇꯥꯅ ꯄꯨꯟꯊꯔꯛꯄ ꯄꯨꯟꯕ ꯌꯥꯔꯣꯏꯅꯤ ꯑꯩ ꯄꯨꯟꯊꯔꯛꯑꯁꯤ 그냥 ꯆꯠꯈ꯭ꯔꯣ 아봉 남기 대박 그럼 나 가봉 할게 아나 가나는 못 봐요 가나 아 아이가 보내서 미나는 많은 거고 오빠도 양 없이는 그럼 없어 봐 없지 그래 내일은 나 누가 내일 양 해주잖아 아봉 난 오빠도가 무슨 날 그럼 lagi kamu dari tiga itu gimana ini ayo